Matam khara nongmai kapnabagi makhol tarudraba matung ngarang mafam kharada kuki khulai paibani chingnaba singna maitai khultamna nongmai amadi bom kapsilakhrei BDF ama nongmai maruna panduna soklei pulisagi fangba pauda ngarang numidang pung 12 rom tabada Imphal West ki Sekmai Pangal Tabi Nongthongbam amasong Kangpokpi district ki manung challiba luang Sangol Kuki village ki marakta Kuki khulai paiba amadi maitai khul ngakpa singi marakta khothokna khe adubu chawna mishi minamakti yaukide haidi thaudokasi thokraba matong haukiba ahing nongyai pung ama khara helakpa matamda thokhiba nongmai kapagi thaudok amada mafam aduda duty taba BDF ama nongmai maruna pandunu shokhe soklaba BDF adu Imphal West ki mayang Imphal Bengondagi MD Badarudin chahi kuntragan nitoi apokpa MD Abdul Rafiq ne mahaki oi thangba khongda nongmai maruna panduna sokpadagi Noreosi da Labor Raj Medicity da pukatuna laikanari amaromda Besupur district ki manung chanba laimaram maning da laiba waroiching amadi uyokching gi chingsang parengdagi kokki kulai paiba singna bom amadi nongmai kapsilakre haide Thaudok asida sokapan amadi mishimina gi paulai kidei adubo mafam adu da laiba Indian Army amadi Assam Rifles na searchlight kaptuna khulai paiba sing takthokhi haide